Dr. Sapam Ranjana Numaidama Fongdokre. Manipur DGP na Bisnupur District Petrol Watch Mobile App amadi Tourist Police Bisnupur Hangdokre. Wabagay lang kay MLA gini haiba har paiduna lairambadagi fagatle haina media da fongdokhiba wafam laibak thibani haina MLA Usam Dibena fongdokre. Lawi singda mapung fa na har phanghanaba lengak na hotna driba fawba jara henbagi khongdang tansimkhre. Manipur da hokhiba pung kunmarida mioi mutara taret positive oiba thingnakre active case jahongak kun yaure. Kurumjari nungdangi PONYTV news meng tabiraba mayam pamnamapo BIDYALAXMI na taram na okjari hojik pau sandok na pijari. Manipur ki Chief Minister N Biren na ngasi state asida laiba district tara tarukta Hello India Center amamam sananaba district sing asigi Youth Affairs and Sports Officer sing da lupa lak mga gi check khusin nakre. Check sing adu Chief Minister ki Secretariat ta pangthokpa achamba thauram amada khusin nakibani. Thauram adu da wangang laduna N Biren na hai India lenga ki Ministry of Sports na lebak asida Hello India Center listing ama Prime Minister ki Hello India program ki makhada sananaba thaurang paikhatli. Archery, athletics, boxing, badminton, cycling, fencing, hockey, judo, rowing, shooting, swimming, table tennis, weightlifting, wrestling, football, and traditional sports ki masana sing thaurang asigi manungda challi. Sports Authority of India, Ministry of Youth Affairs and Sports, Government of India na Manipur ki district tarak taruk tasu tongan ma masana singi district level Hello India Center sanana ba ayaba pikhibani haiki. District tarak taruk sida center hangna bagi ayabu leire adu hangre. Adu masjid di amaru ina kogi selected items khara tara mari items tara mandi discipline tara marida maru ina archery, athletics, boxing, badminton, cycling, fencing, hockey, judo, rowing, shooting, swimming, table tennis, weightlifting, aduga wrestling, football and a traditional sports na masyauri. Hai basi koi include away basi manu da sai hoji diet yasna hai ki bedo aduna Imphal East ki Imphal West ki Thobal ki non laiba mayam sing da magi identify tawraba koi gi discipline sing assign tawrade moi da pirani aduga masigi pura total grant amount che koi do ji pirakrisi crore ma lakh tarani throi. Health sector fagat hanaba angamba thakta hotnaramgani department asida leiba problem chama solve tawba ngamdrabasu maru oiba khudingmakti hotnaramgani haina Health and Family Welfare Minister Sakpam Ranjana Fongdokre. Wafam asi ngasi Imphal da leiba Directorate of Family Welfare Department ki conference hall da Sapam Ranjana chair laudana pangthokpa Department of Family Welfare Service Manipur ki felicitation cum interaction program amada fongdokhibani. Ngasigi thauram aduda Health and Family Welfare Minister Sapam Ranjan Directorate of Health and Family Welfare Service ki Director in charge Dr. D.H. Mao, State Immunization Office Dr. T. Manihar Singh, District Immunization Officers, DIO, Amadi, District Family Welfare Officers, DFWO, Singsu Saruk Yaki. Mahak na makha taraduna hai yum da vaccine kapiu hai duna chatlaba fawada Manipur da vaccine kapaki chang yamna namely miyangi response aduki matik tapi first dose fawba kaptaba mioi kaya yauri COVID ki laichat asi amuk lak pasida miyamna soidana makki kapthokpiu chahi 19 dagi 58 fawbagi manungda leiba mioi sing hayengdagi booster kapa horagani. Hariba asi Manipur ki vaccination center singda kapthokpagi khudongchaba piragani miyamna soidana makki kapthokpiu haina appeal tawki.
we Manipur की vaccination की response है we have when yum the संग the domina बुद्धि पता नहीं हम तभी but that response to this KISHORCHANDRA will be going up तो भजना तो बिना तभी response to की मतुंगी ना centers increase the work for part of the planning the student of the like us was 18 plus 60 plus we have the year 18 dagina was 59 60 18 dagina 59 to can order so the block C kayam na to tholak pa the responsibility and mayam da inga si media ki choose the appeal to the booster khatana da koi mayam mari the lady even first dose ko after and mayam chanbiruna koi covid ki hosika mo kasi haigal iba ni hosika covid is not over as yet and after vaccine Manipur की DGP P Donggel na district headquarter Bisnupur da petrol watts mobile F amadi tourist police Bisnupur hongdokre petrol watts F asina mathau tawriba police personnel singna makoina mathau pangthokliba sing adu ningthina yengsina ba ngamlagani hairi amaromda tourist police Bisnupur gi thoksil makada Bisnupur district ki manung channa lairiba maru oiba tourist ki mafam sing ming oina ba palabada INA Moirang Sendra Kaibul Lamjau, Maiban Lotpa War Memorial Amadi Peace Museum na chingba singda lam koiba lakpa singbo ngakpi sinbibagi thabak kankhatla hanbaga loinana makhoi singidamak mobile helpline number 879-890-7141 asisu DGP na launch tawki. Thauram aduda intelligence ki ADGP Asutosh Sinha, law and order ki ADGP Clay Khongsai, IGP John 2 K. Jayanta, DIG Range 3, Angam Kamai, DIG Range 2, Wangnam, DIG Range 4, Mangkhogin Haukip, Bisnupurgi SP and Herojit Mitay Amadi District ki Makok Thongba Officer Singsu Saruk Yaki. Kakching District ki Wabagai Langkai Bazar gi dukan amada Wabagai MLA gini haiba har bag chamri rom Paiduna Lairambadagi, Ta Asigi Tang Taramatoida, Lomi Sin Missing Apun Balup, Lausal na Fagale Haina, Media the Fongdoki Bawafan Sing Adu, Yam the Live Tibani. Har Sing Adu, Naron the Yonaba Tambanate, Hianglam ACG MLA Dr. Waira Desiam Dagi, Amuk Singlake Haiduna, Lauraga Wabagai Langkaigi, Lomi Singda, Yantoknaba, Numit Karanigi Oina, Nominigi Godang da Tamba Harni Haina, Wabagai ACG MLA Dr. Usam Devena Fongdorakli. Hiram asiga mari leinana ngasi Wabagai Langkaida Hianglam ACG MLA Dr. Waira Desiam yauna pangthokpa Paumi Singh unaba amada MLA Devena Makataraduna hai Wabagai ACG oina handak lawrok asigi urea har bag listing nipan mathau tabada Agriculture Department na har bag listing ani hana piraktuna AC asigi tongan mamafamda yenthoki Hariba har yenthokpa aduda har masing yamdabana maram oiraga Wabagai Langkaigi mafam asi thongba ngamkhide adubu mafam asigi miyangi diman henjelakpadagi yumthang nariba Hianglam ACG MLA da haijaduna Hianglam Amad di Wabagai ACG mi punna lairiba Wabagai Langkaigi lawmi singda yenthokpada har bag chamri adu mahaki share leitringai gi numit kharani gi oina lawbani hariba har adu mahaki agriculture gi nominee M Haribalagi mapuroiba santegi dukan gi godang da thamduna yenthoknaba numit ngairibani adubu pau faunaba watpadagi loksalna hiram asida mapungfana thizindringaida har asibu naronda paishinduna thamlambagi mawongda media da thamlakba asi yamna laibak thibani loinana mahaki maikaidagisu hariyanbagi thabak thamoi sengna tawduna Wabagai ACG mamangi MLA na mawong maril taramdabana maram oiraga lawmi singna thengnariba awaba adu kokhanaba wasak amagi makhada thabak tawribani maram asina loksal nasu mahaki thamoi sengna tawriba thabak asibu khangbiduna Wabagai gi lawmi singi awaba da punna saruk yaminasi haiki Tadi tamu tadi samdagi baik sambil isi, ayun dah piram deh. Aduh apa jaga saya memang so ayun cuma tay, apa media tu so. Kali hari tak kita anda singi kota tadi lauru bani gaya hai bukan ba. Aduh apa gaya menta tu ba. Aduh ni ba kau ni yang ni dah bersih. Lapi apa ayun tu so tu hang biu ba. Mayang presentation ni lebih ayun tu so representative ni lebih ayun tu so hang biu ba.
कमाई तौदना हार सुमाइना हाइरिसि करिगिनो सुमाइना लामसि करिनो करिनो हंगाकांदा आई इसाना पाखुम तंग पीबगी मतम पीबीबदी यादब्राबा अदु सुना नतबिदा प्रेस मीडियादा आई मिंग एता पुथोकांदा सुमाइ तौरेदा तौरिबा खुदिमुसे आई मसि थोइलोना आई मसिदे याम कन्न कनेप तौई अदुगा तौबददी आई मतम खुदिमक्ता कोगाई प्रजागिदमक्ता मणिपुर प्रजागिदमक्ता आई कथोकांदा आई मयामगिदमक्ता सेवा तौगने न चोंथोकजरैनी अदुगा अइना करिगुंबा अरानबा हाइबा हारगी मतंगसे करिबा लालंबा यावरगसु आई ममामसु हाइजैदुनी आई एमएलए फंदगी आई रिजाइन तौजगे अदुगा तसेंगना मसिगी सुगुमलबा अखोइगी प्रेस कॉन्फ्रेंस सिदा अखोइना पाउमी सिंह उनबा अदुदा सरु याखिबा हियांगलम एसीगी एमएलए डॉक्टर वायरादेश यामना हाइखिबदा वाबागाई लमखाई केचेलदा पैरिबा हार अदु नारोंदा योनबा पैसिंदुना थमलंबा नत्ते हार अदु डिपार्टमेंट ना हियांगलम एसीगी ओइनदी मरांग काइना पिरकपना वाबागाईगी मखा ताबा हार पिरक्ट्रिंगै नुमित खरनिगी ओइना पिखिबने मरम असिना थौदोक असिदा अखोइ मसेलगी मरक्ता अमना अमबु लाना उनबा असि तौबिगनो तौरिबा पुमनामक असि लौमी मियांगी इंटरेस्टा अमदी लमदम असिगी चाथोक हेना पुथोकपा ngamnabagi pandamda tawkhibani haiki अदुबु अइना अहानबा लौबा अनिसुबा लौबा मसिंग यामदना लौगी अकोनबगी तांग 8 निपान लौबा मतमदा लिसिंग अमगा चंगा लौगदबदुगी सरुक्तुदगी अगी नाउसिना मागी अइगे पुन्न लैमिनरबा वगाई लमखाई बाजार हागदा हियांग वगाई लमखाई बाजार सिदा अकोइबा तारिबा वगाई केंद्रगी मनुंदा लैबा मी हियांग केंद्र मनुंदा लैबा मी सि येनबदा कोनदरे अदुना समरी खतंग हाना अइंगोंदा अरेंजमेंट तौर पीपीयू मतम येनबा कान अइगी लापो कांदा समरीदुम लौबियु हाइबा अरेंजमेंट अमा इंटरनेट अंडरस्टैंडिंग मखादा माना दु हाइबदगी आइसु याय मतम लापो दाइगोंदा अइगी अगिन लौगी दु पियु हैना अंडरस्टैंडिंग अम लेरगा हार दु मफम द मागी दंदा अखोइ स्टोर दum थंजरमगा Manipur gi laumi singna yamna mamathau tariba uriar har laumi singda mapungfana amadi ni thina fanghana ba lengak na nadriba fauba SEDO hianglam gi president oiramba elangbam bormani maiteina chara henbagi khongjang changsil lagani haina phongdokre ngasi Kakching district ki hianglam lai panganbada leiba hianglam kaithelda chara henba adu hauraduna elangbam bormani maiteina Hai Manipur da hauzik Yuria hargi thokliba wathok asi Manipur lengakna Yuria da politics tawbadagi thokpani Handak chahida khara nganna kumgi nong lakre haibasi mari leinaba loisangna khanghongdabara lomi singna chahi khudingi har khaw ama fangnaba ahing yarektuna lakli haibasi khangdabara lomi singi awabasi koknaba khara nganna Yuria har sing asi chingsinduna thambiba kari kaibage haina so hanglakli Handak jingluriba har sing asina demand tawriba longmi singna fangdadana ina khunba lalon itik tawba kangbuna fanghalibasi karigino agriculture department gi staff laina makhoida mathau pidana michang mikhai naiba MLA singda uriar har karigi sinari bano haina so hangki mahakna makhata na hai hauji hianglam AC da yeliba har khu ENC yamna mawang maril tadre MLA ga naknaba Mangonda vote piba mioi kharada numidang lona har pire masi social media da sumiyam na khangnariba wafam amani lomi singna har fangna draga wabagai keichel da lona dukan mapuna thamlamba har bek chamri lausal na fagatuna lamdudagi club singna pullaga miyam da nyathokpa Manipur miyam na khangnare MLA singda sinaba har oibanina huran potyon asida dukandar aduga MLA ga mari leina fam thoktabra Thawbal amadi Kakching district ki agriculture loisangna normada har bag chama yankhai yengani hariba asideya pak khraba loktak pata thum bag mari manga khak thada bagumani Department gi thawong asidi khoisawnaraba lomi miyam gi mitta utchaibani CM na yamna lumna lawriba jinjakta mipal tangdaba haiba fazaraba wakhalon Minister MLA amadi mari leinaba loisangi makok thongba kharana pumchai chai halibasi CM na athubada miyeng changbiduna akaknaba matamgi manungda sizinnagadawriba Yuria har asi phanghangadabani haiki Ngasidagi har mapungfana fanghanba ngamdriba fauba chara henbagi khongjang hawdokpa aduda longmida har fanghalu
Laumi yaudana ekoi hingba ngamloi laumi singi punsi kallu urea harda politics tobigano laumi singi dama policy semu amasung laumi da har sinau karbar wala da har sinagano haiba thaba placard singsu sizinaki Ojik har di matang da thori basi maruina Manipur di susida yama miyam na har magta hing yang na matamang miyam thenare maruina pai hyanam kendra di har se hoji opoloina miyam na phangde adubo atheng bada numdang da kaida har se kanag makhari anakpa har yiliba ai mengi panjarwai khara na anakpa khara da rol lona har pi haiba di pata District Agriculture Office Thawbal da urea har launa bagi che chang thazil lakraba Thawbal amasong Kakching District ki lawmi singda ngasi dagi District Agriculture Officer Thawbal na har piba hokre ngasi gi urea har yenthokpa aduda saruk yaraduna District Agriculture Officer Enjoy Kumar na hai Thawbal amasong Kakching District anigi mathau taba har asi punna bag listing humfu mari ni hairiba mathau taba har Asimak Manipur Lengaki Director Agriculture Department da PB na bahaijakre. Haujik faubada Thawbal amasong Kakching District ki oina numit nini gi har stock ta lairi haiki. Thawbal District ki oina har PB yu haina che chang fisil lakhiba lomi punna lising tara manga sukre. Kakching District ki oina lomi lising nipan sukre. Hariba che chang pisil lakraba lomi singi har loina pinaba hotnari director na supir gani haibagi thazaba pirakle director dagi hek pirak paga lomi singda makhata na yathokani haina wafam fongdorakli paugi marak thana aten mar break amatang lomi nasi PONYTV na makhal mathel gi thoram sing sanduk tuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba harjari miyam gi suggestion bu khawramna ngaijari break ki matungda taram opchari Manipur da COVID-19 positive oibagi chang hengalaglabasu COVID-19 gi SOP Manipur da mioi ayamba ngakna chatre Manipur da COVID-19 positive oiba migi masing nongma gi hengalakpadagi checksin thaurang ama oina education school gi commissioner na thasi gi tang tarani thoida khudyek piduna thokpa yathang amada Manipur da school sing thasi gi tang kunmari fawwa suti thadokhiba amadi COVID ki active case hengalakpa asi mari suba web Pani Haina, Directorate of Health Service ki Director ke Razona tha asigi tang ni panda phongdokhiba leirabasu Manipur gi maru oiba miyam tinba mafam singda COVID ki SOP salaksari tha asigi tang tarada mioi chahunga yangkhai taruk sample lobada kuntaret positive oikhi tang tara mathoida mioi Chaniga marifutara test tobada nifu manga positive oikhi tang tara ni thoida chahunga Futara mapan test tobada yangkhai mapan positive oikhi tang tara humdoida chamriga nifuni thoi test tobada humfutara positive oikhi amadi ngasi changaga humfuni pan test tobada humfutara taret positive oiduna Manipur da active case punna chahunga kun leiduna nongma gi positive oiba migi masing hengalakpa leptri COVID positive oiba masing hengalakpa leirabasu Miyam tin mama famda face mask upa mioidagi uptaba mioina hena masing yamli COVID vaccine kapthok labanina COVID nararoi haibagi wakalda mioi kayana laithok pagi mamitari COVID-19 sandorok pagi nungnangba amadi checksin bagi mawong leitabaga loinana lengaki maikaidagi su checksin thaurang lokattabagi mami chawna taba PONYTV na akhanana koina chat
tuna pau lorubada thengnakhre DG Girls Higher Secondary School Johnston Higher Secondary School da class 11 tamnaba form mission bagi matangda koina chattuna pau lorubada SOP ngaktaba maheiroi amadi mama mapa kaya face mask uptaba thengnarakhi loinana mama mapa amadi maheiroi singi maikai dagi covid ki fibam asi yenglaga online gi khuthangda form thajinba yanaba sinbinaba wafam na chingba phongdorakhi Hiram Siga Mari Lainana Pony TV ki reporter Naurem Tanoranjan amadi camera Persian Lalit ka loinana akhanaba paudam ama TG Higher Secondary School dani hudik tongan makhoi high school asida mailo sang asida mahai tamna bidong tam mahiru kya amadi ma pawe ba singda form thazan ba lakchari hudik se social distance ki wafam high ra ga khoi aran ta dori gam tori plus marks upaje ayam ba yaw drai tare khara ublaga su marks fakta baje kai gino si nang ningai chala pa mask ka loi kaure mask kaure ba kaure da covid 19 du sanga di kamai to covid aku mayari ichal amal lere face mask supama do sing matang da covid 19 ki matang da kai film lagi dong tang hamina je covid 19 se adum hauze hengal ayam bada do hai larik ti dum da yadom ni da dum entrance yaw gi form thazin balak pane do SOP khara nga aga fazana tawradi anghe no online gum da hai tare mamang ki covid ki akon ba we fama mamang su lai khrai tare do online ki khutang da thajang gi badi lere madugi maong channel lon chatu hujik se chathaba yadibra haibadu di school authority adugo lenga ki education department da achowa wa hanga madi orakli ado ichal gi khoi form thajam ba lakli ba mahiro singsi khoi wakhalon da karamane na fagada ga habdong tang taminas covid ki kano se yengaga increase tawrakpagi mong se yengaga hana di khara di nema me increase tawse adu maina tawraga di adum haidi samaina tawse yani na khale aduga hojikti hengala amnina amuk online gi facilities e pibagi mathok tabra na khale PONYTV na mulai jari performance na Johnston Higher Secondary School dani section thorang su amata lokhote isha na su gyan ta da film duni hana kana to khrabani na moi je khodok ta sendo podu ya da bagi tawna bajani mask ti upaningi social distance khra wa thamba wala ga su ko ado maji social distance thamaga di ki hu se yam phrak ta ne ba aduna mask ti upaningi hari poto dugi ana be jala pai batungi na di thamdi thamaningi khra ga di agi mota di online da dum semdo haningi masigi pose laina la cha sinan hoi chokhala kadru bisi atom atom khana tana makata na chandortuna lamdam sing myam laira ba myam da ha ba koi puna khamin ng tangai fadab tu leiba lona na mayam na haidri makai mari ne ba department haidri makai hoi ningthi na covid ki SOP ngak ta bagi thong si lepi ba tangai fadri aduga admission gi damakta form thajam bala liba mahiro sing asigi yenglaga mari ma pa sing asigi yenglaga arapat gi lakpa queue lepata awa boy ba kalen sa kalen Aromda ima kaithel pauna kaithel amadi thanga kaithel gi akoi badasu akhanana koina chattuna yenglubadasu pot leiba lakliba amadi yoliba tiliba miyamda covid ki cheksin thaurang masa masana lokhachadaba akiba nungnangba amata yaudaba face mask fauba ayamba uptaba kaya thengnarakhi lenga ki mari leinaba department singi maikaidagi su miyeng amata sangdabagi mami tarambaga loinana positive oibagi chang hengalaklaba matung kang Kanglak laksin dauri bara haiba wafam tholak tabanate. Hiram asigi matang dasu PONYTV ki paumi Naurem Tanoranjan amadi camera person Lalit tagi akhanaba paudam ama. PONYTV na hujau mu leijare basna khwai myam pumpham modi ba ima kaithel dani huji se Facebook ti jo humang sobe kamai to peba ko kaino to ba amu wa re e ba sum ublai bdo adugi sor ho mo wa bagi lokthokuni da ima na hai wafam ju chum da badi natte haibadi kalengi nusa charam matam sida mayam rak sida leiba sida so phungkalak padam upsal lagadi pot leiba lakliba madi yoliba phibam singni covid ki vaccine ka khiba ka khraba myoi kya ma yaurabin hojik se covid 19 ye sangdre habi wakhalon du leirabra habdu di myam gi hojik leiriba phibam sida koi mathanda dum thokcharakli mak theng uptri che nung cha ji cha ba hen man gi da nai koi upchel laga ne isa ji khang mangam dre ba aduna upta ba yane ba cha da 80% di mak si uptre humang shobagi waba shom phuglapagi waba myam tilapagi aphunjalakpa myam tu lokthokpa yaura ga ju manang ha lokthoga thamba dumba yam man tawe dubu covid 19 di ware haidana pothai matamna changa kanu haibdu di
laina ni na yarakadau di mande mahik ni na ima kaithegel akoi ba pauna kaithen thangan kaithen chingba hari ba koi ba singa sida covid-19 manipurda positive obi ki changwang khalakpa sig mali na karama film da lairi pot yoliba pot leba laliba madi thaba kanaragli ba mayam si matokramna lakli covid-19 ki SOP ni thina ngak libra face mask ni thina up libra natrangna up tribra haibadugi pawda madoni mari lenaba department singa chumiyeng changbi haiba phamji thamjagol lena Pony TV da mukta pawjam jari ba Nauriam tanon jagol lena camera fashion lalit Kumja lising ani tara taret ki ising isauda Lilong subdivision gi manung chana lairiba village number 8 lesang them amasong village number 9 khekman gi awa ana nangkhiba mioi singi relief ki paisa thadorak pada village number 8 yarok taba adugi maram khangnaba RTI tharubagi dama khekman GP ward number 4/10 gi member sanasam tombada masana masabu lal holup amagi mioi ni haijaba amana mioi Mobile gi kuthangda ki halak pabu khekman meira paibi apunba lupna yaning da fongdorakli hiram asigi matangda ngasi nungtil khekman wang matabada leiba sanasam maharat ki yumda pangthokpa pawgi mifam amada khekman meira paibi apunba lufki secretary assembino na hai ward member sanasam tombana lekai gi miyang gi mahut sillaga Thakiba RTI adu miyangi damakta thakibani mahaki lanai oina thakiba natte asiguma miyangi thabak tawjariba mioi amada lalholup amana ki han khanghanba amadi pamdaba thodok thokani haina ki halakpa asi yaningde asiguma miyangi thabak tawriba mioi amada asi asumna ki han khanghanba asi tawbigano aduga lenga ki leiriba mari leinaba singnasu asiguma mioi sing thigat piduna cheirak pibiu haiba wafam thamlakhi Amarom dangasigi paugi mifam aduda saru yakiba social worker Laurembam Soro Kumarna Fongdorakpada village number 8 Laisang Them amasong village number 9 Khekman ani asi khulona bani village number 8 ta village number 9 Khekman gi lofam kaya amasul lei aduna relief ki sen thadorakpada village number 8 ki mioi amattagi yarakta bahai basi lenga ki kari thoksil leibano hangningi asigoma miyangi khangningba adu RTI tharubagi damak miyangi thodang laujariba member amada Kihan khanghanba tawba asi maram chade maram aduna hiram asiga mari leinaba singna mieng changbiduna thigat piu haiba wafam thamlakhi Kengman gi GP gi Sri Wat member Sanasam Tombana koi praja gi interest 2017 gi beneficiary singda mana ITI ma thari sing ichau ga mari leinana adugi sing ichau gi Pangbam thokwa hak sing adu beneficiary singda amata phangdabana maram oidana mangna ITI ma tharure adugi tharibadu mangonda masak khangdaba mioi khana mangonda thidan tawre madugi damakta lengakta koina masigi thiraiba mioi si sana tham tomada thidan tawriba mioi si thigat piu haina mari leinaba singda koina handak Kairau Makting Gram Panchayat Urup Mangalaima VLF na Manipur State Rural Livelihood Mission MSRLM amadi Urup ki akoibada lairiba club sing amadi organization singa punna kusamna duna sinba ngasi nongmagi oiba VPRP achievement mela ama Imphal East ki manung chanba Urup Mayai Lekai da leiba Urup Funal Ningthau Delhaiba Community Hall da Village Poverty Reduction Plan Achievement mela Kairau ACG MLA Laurembam Rameswar Maitaina Hodoktuna Pangthokre Lengaki Department Kaya Amadi Self Help Group Singi Apunba Stall Taramapan Hangdoktuna Lengakna VLF Amadi Self Help Group Sing Da piriba tongan ba schemes singbut khanghanba amadi kanaba kaya pikiba mela adu hogdokpagi thauram aduda Social Welfare Department gi Joint Director Banti Konthaujam Kairau Bitter CD Block ki BDO T Inau Yaima SMM Livelihood Ronglo SMM MIS Gurumayum Kabita IBCB gi DC Prem Kajingmai amadi Kairau Makting GP gi ward member singsu athoiba mikthung sing oina saruk yakhi Thauranga mari leinana MLA Rameswar na hai VLF na self help group sing na asigumam
Mela asida saruk yaba matamda yariba makai aikhoigi iramdam ireikaigi mioi-singna semja sajaba potlam-singna hena puthokpiba ngamlabadi aikhoigi setmilonda hena kanaba fangani iramdamgi pothok-sing yokhatsi suba nomba kansi apunba gi pangal purakpa ngamnaba hotnaminasi haina appeal tawki Soul Hani sing kaya mas posi mapaan lagi lalu yang betul betul jadi pergi lagi ni bah biar sel betul mai di sel piu ina kaya mau potong ni karena aku mana koi mana masing orang tu karena aku kadang kedai orang tu karena aku mana semua ina aku ni sahabat nah lebih betul ya aku sel mau sahabat pergi kek potong apa nanti aku minta aku ni sel potong apa aku tu mada jadi asa huai jangan kau yang miawe semua tu orang nasi sendiri berjaga sini so Kalau mungkin sih begitu, saya pun memang itu macam mungkin sahabat asal program itu, mungkin itu orang dari publishing dan pengadaan itu, ikan lebih so, contoh lebih so, ada lagi nak kalah, sama tu apa ni mau jadi sahabat, ni kecil ni pun ni mau tahu apa, lekas sih sahabat pun sih ni mau kerana. CPI gi National Council member oiriba L Soti Kumar amadi ti hai sakhi Manipur gi CPI luchingba animak Delhi gi damak khongsankre luchingba animak hayengdagi numit humni chupna chathagadoriba National Council mifamda saruk yaduna Manipur gi oiba wafam kaya phukhatuna national issue oina thengnaminanaba honagani hairi National Council asina Vijayawada pangthok kadawriba kunmari suba National Congress asigi matangda kupna khana nainagani amasung leibak sinba thungna saksin gadawriba khongjanggi matangda su khanagani Sotin Kumar amadi Sakina party asina sangsiliba khongjang sing Paudambaga loinana handak lamlaida mifam pangthoktuna laukiba lengakta taksingadaba dabi singi matangda India gi president prime minister na chingbada taksinduna national gi CPI gi luchingba singna chapchana thengnaminanaba wafam sing pukhatlugani maru oina Manipur gi suri nomliba miyam gi sel thungi phibam phagat halu Manipur bu amuk hanna special category status ta chalhangadabani Manipur gi ngamkhai kaihan bayaroi border fencing khabada Manipur gi ngamkhai sok bayaroi haiba na chingba wafam sing puthoklagani hairi Janata Dal United Manipur gi executive member Futara Mapan gi list ngasi thadokre haina party asigi general secretary Office Administration M Surjit Singh na thadorok pa chero aman hairi chero asina makha taraduna JDU Manipur gi executive member Futara Mapan yawba list asida office bearer Taramathoi MLA Taru hanagi president ama amadi party asigi active member Fumathoi yauri loinana makhoi asi tha asigi tang Taramathoi dagi hauduna ing kumjali sing ani kunithoi kun mangagi party asigi executive member sing oire haina laukthokre Modern College Alumni Association of President W. Madhu Chandrana Luchingba Team Amana Handak Pangthokiba Class 10 gi exam da Taramapan suba position yaurakrabi sapam payal da sel oina lupa lising taragi mating pangkre Association asina PONYTV gi exclusive interview ama yenglubadagi khanglakpani hairi sapam payal bu miyamna mating pangbiduna mahakna pamjariba medical gi manglan adu mangfaungnanaba mateng pangbiu haina appeal su tawraki amaromda Manipur saknairaba saksakpa B Kunja Bihari Sarmana su sapam payal da sel oina lupa lising mangagi mateng pangkre Lairik hairaba kaya ngasi lengaki thabak ngaidana masana masabu thabak pijanaba honaba naha kaya tholaktuna atopa thabak fangdriba kaya da anoba mangal ama piba yadaba nate maitai pangal singi maraktagi chahi nauribi akhirun su adugumbi nupi ama oiri maromdom lepchaba ngamnaba kanna honaduna ngasi mai pakpa entrepreneur ama oire haiba yai PONYTV na akhirun unarubagi paudam ama Martyrs and Freedom Fighters family members na Justice Committee on Anglo-Manipur War lising amaga chamapan marifutara mathoi amadi Martyrs and Freedom Fighter Kanglaipak
ka kusamnaraga ngasi press club ta Anglo Manipur landa laikidraba athauba singi imung manunggi unabagi thauram ama pangthokre thauram aduda Justice Committee gi Chairman Yumnamcha Dilip Kumar, Justice Committee ki Chief Consultant Ais Ibotombi Khuman, Kangla Mai ki President Y Leirik Leima amadi Kanglai Ima Lup ki President RK Sanahan Bisu Saru Yaki. Paumi Singa wa ngang bada Justice Committee ki Chairman Yumnamcha Dilip Kumar na fungdoki bada Justice Committee na Anglo Manipur War listing amaga chamapan marifutra mathoida Laikidraba Singi Matangda Hawalagliba Naha Singh Amadi Manipur gi Miyam Singda Kanghananaba University Board of Secondary Education Amadi Higher Secondary Education gi syllabus da hamnabagi pandamda khongjang asi changsilakpani haiki Mahangna makataraduna Anglo Manipur War listing amaga chamapan marifu mathoida thawai thakraba Thanga General Amadi Pauna Brazavasi Kakta Natara Miyamna Masak Kangdaba Atay Atopa Latfam Aduda Thawai Thakraba Mioy Singh Adubu Tizinna Bahaiduna Justice Committee Asi Semlaga Latfam Aduda Saru Yakiba Mioy Singh Adugi Khongul Liduna Mioy Yang Khairong gi Matangda Khangbangam Kibaga Loinana Miyamna Su Masak Kangnare Amadi Makhoi gi Charol Surol Singh Aduga Unaduna Makhoibu Miyamgi Mamangda Masak Takpani Haina So Fongdokhi Haiba Tobusing Sigi, Tobayanka Sigi, Magi Mapam Sana Mitamum, Kinanaba, Sakada, Hajaba, Ulikin Givakayam Suyore, Adugolena, Asiduba, Yam Maru, History Gitanka, Asida, Ladiba, Board of Secondary Education, Aduba, Council of Higher Secondary School, Manipur University, Syllabus, the Haptana, Manipur Miam, the Equim, Erosion, the Tamhalakan, the Masiki, Mari Pangning Bagi, Wakalon, Sepina Bagi Panda Masida, Justice Committee, Najan Jarpani, Asing Masansala, Pongjang Asida, Imung Manung, Laikidabasing, Imung Manung, Yam Sound. Hamuka Hana Pawi Maratana Brand Amatang Basi. PONYTV na makhal mathel gi thoram sing sandoktuda miyam gi seba tawjari masida hena mai pak na bagi damak PONYTV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo hena mai pak channel ama oina bagi damak PONYTV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba hajari miyamgi suggestion bu khawrangna naijari Kimatungda miyam taram okjari Miss Manipur Organization na sinduna chahi asida pangthok kadawriba Miss Manipur changdam nabada Kanglo Phurup Singh nat ki fizo sizinagada lamdam sida maring marangadaba fizet set payaroi mapal gi fizo set charoi dabani haina Protection and Preservation Committee Manipur gi convener maibam bisesor na fongdokre ngasi waheng lekai lairembi manakta leiba PPCM gi office da pangthok ki ba paugi mifamda bisesor na hai Miss Manipur pangthok tringai da sililang liba singna maong maril tadaba thawong yaugdanaba awareness pangthok kadabani jury member hapada khangna chanaba angam athau singa mari leinaba oheloidabani contestants oigadawri ba singna nat ki fizet maliang gi thakta bukhatna ba honagadabani kariguma wafal sing asina taba maong maril tadaba toroklabadi madugi daita sililang liba singna pugadabani haiki Paugi mifamda Miss Manipur Organization gi Director Heli Laithangmam nahai Miss Manipur Organization na ima singyawba state level Miss Manipur Committee gi makhada lising ani tara taruk tagi chatna kanglon ngakna Miss Manipur pangthok tuna lakli lising ani kun amadi kun mathoi di COVID lai chat lakpana pangthok kide chahi asigi oina Miss Manipur pangthok na ba honabani masida ima singna piba chatna kanglon sing adu pangthok kani Grand finale gi September 13 da pangthokani aduga audition oinadi matam ama
konna leplagani haiki paugi mifam aduda the all Manipur Tami Chingmi Apunba Nupi Lupki President Ima Purnima Si Kanglaima Ki President Ima Lairik Laima Nupi Samas Ki President Ima Ramani Amadi Poirei Leimaron Ki President Ima Memchobisu Saruyaki Matamji sida moida koina piri basi aikoi gi mapan gi oiba dress ama aikoi sida sina ba yara roi aikoi gi oiba state ki kanglup ki amadi phurup sigi masagi oiba phije leiten singaduna maram oigadabani aduda moina karigumbada hairiba chana kanglon sidagi wang malalamaba maduda thorokpa thogdok khudingmak siliba kangbuna pujagadabani aduda sinba matamje sida aikoi gi हानदगी चन्नदना अखोई PPCM ना अमदी इमाजिंग ना पीबा चन्ना कांगोन खर लेरी बा मोइदा हाइबे मिस मणिपुर सि पांगथोक्त्रिङैदा अखोई अवेयरनेस अमा पीगदबनी कंटेस्टेंट ओइगदोरिबा कांगबुसिंग अदुना अखोईगी नाट की फिजेसिंग असि फजना मदुगी अवेयरनेस अदु मालेमगी थाक्ता मदुगी अवेयरनेस तु थेंगनबा ngamba मियोइसिंग अदो मदुदा खरे हेना मै इम्फेसिस पीबगा लोइनना moi madugi awareness ado Puwari khangdana mama lebak nungsibang ngamloi maram aduna tamgadaba syllabus-ta iramdamgi puwari sungsoi soidana yawhanma mathau tai haina Kanglaipak Minority Welfare Organization gi President MD Nasir Kana phongdokre wafam asi mahakna Manipur Press Club ta pangthokiba organization asigi ahum suba mapok kumon thoram da pangthokibani thoram aduda Dr. Ranjit Singh founder principal Paradise High School Thaubal Dr. RK Bizen principal Bibotombi Institute of Education TH Manihar President Federation of Civil Society Organization K. Radhakanta Singh Principal Dait Kakching Yumnam Ranjit Principal Little Star Higher Secondary School Thaubal Hauka KIS Binata Unit Secretary Kakching Khunau Maira Paibi Welfare Organization Sumati Saugrakpam General Secretary All Manipur Students Guardians Organization Sarukyaki MD Nasir Khan haikibada loop asina safong lakhiba numit asiga mari leinana maitai pangal singi maraktagi handak pangthokiba class 10 gi exam da position laukraba Mahairoi Singh amadi June manga da pangthokiba General Knowledge Competition gi makok mathang takraba Mahairoi Singh da manapi duna pokning thawat pani adubu laibak thibadi GK competition aduda lamdam asigi puwari da yumfam oiba wahang humfutara hangki adubu Mahairoi Singh na yamna nemba mark fangki masimak lamdam asigi oinadi laibak thibani aikoi gi haurakfam khangdana laibak nungshiba yaroi ngasi pangthokliba thoram asi apunbagi saktam kaiba yaroi amasung tungi mirol kansi haiba timda pangthokpani lup asina apunbagi saktam kaiba yaroi haiba wakhalonda landam asida singnarakpa khudingmakta thawai tharabasu yare khanna thaudang lauduna lakli lausu lokhigani haina phongdokhi ngasi thoram हाइरिबा जेगे स्टेट लेवल कंपटीशन असे एकुगे पुवारी मणिपुरी इरमदमगी पुवारी असे मुटखिबा ताय हाइदुना 70 मार्क परसेंटेज हमबा मतमदा यामना लेबक किबदी 70% हंगिबा मार्क अदुदा यामना सोथना माहिरोइसिंगा फंगखिबगी मामी साउन ताकी अदुना ngasiगे लेबा पालिबा लाइंगासिंदा हाइनिगेबदी इरमदमगी पुवारी खंद्रबदी एकुगे न तौरिबा अफाबा ngasiगे लौरमिबा प्रिंट इलेक्ट्रॉनिक मीडिया लौरिबा थौदांग खुदिमा ngasiगे लायांग लौरमिबा थौदांग अखोई पुवारी को खंद्रबदी हौरपम खंद्रबदी अखोई इरमदम मुनुसिरलोय हाइबसि कंगलाइपाक माइनॉरिटी State asida lariba battalion manga gi home guard singna ngasi Imphal Tidim lambi gi Kaisampat Junction dagi Imphal International Airport fawbagi lambi da sit senkre nomagi oina pangthokiba social service camp adugi matangda wangang laduna All Manipur Home Guard Employees Welfare Association gi President Yanglem Mangina haikibada state asida lariba Home Guard ki battalion manga haibadi Lamphel Imphal West Imphal East Thaubal amadi Bisnupur gi personnel singna ngasigi social service asi pangthokpani Laibak asigi Prime Minister na sangsiliba Swastha Bharat ki khongthang da saugatpa amadi lamdam asida CM na state asibu luna na lehnabagi damang sangsiliba khongjang gi sarukta mateng pangba oina ngasigi thoram asi pangthokpani
association na sinduna tangkak naina social service camp yauna tongan ba thabak thorom kaya paikhatuna lakli lamdam ama luna na thamba haibasi khundaminari ba aikoi khudingi thodangni khanna lauraba matam datta chaukhatpa lamdam ama oihanba ngamgadawribani amadi sizinaba loiraba potlam sing aikhoina mafam chana hundokpagi hainabi thamsi haina mahakna makha taki Manipur gi Puwari da Chief Minister amana miyamda haidokiba wa ngakpa ngamdaba haibasi handaki CM na ahanba oiramgani hauzik fawba thabak haidokpa ngamdaba haibasi lengak ki kari karamba aronba agenda laibano miyamda khangalu haina All Manipur 10 and 11 IRB riflemen lising ani tara mapan batch JAC Viva Vox completed candidate ki secretary kaithel lakpam naubana kutyek piduna thadorokpa chero asina hairi lakliba July kun fawbagi manungda IRB gi fal haiduk taba tarabadi JAC gi oiba akanba ihau hauna ba sem saba loire masida tholakpa afafata pumnama lengakna pugadabani amadi haidokiba wa ngakpa ngamdrabadi moral ground da fam thadok piro haina ngarang thadorokhiba chero asnam khatari VDF Guardian Association Thawbal na sinduna Thawbal Khangabok New Bazar da VDF sing na taliba demand sing pithok pinaba wakat mifam ama famduna lengaki thawongbu pendabagi fongdokre BDF sing na chahi tara humdoi hena iramdam asida leiriba mioiba khunai asigi lanthungak senduna santi leiba mara chetpa lamdam ama oina ba hona duna lakpa asibu ngasigi leingak na masak Kangbidana laishin baduna pen dabadagi ngasidi VDF singi imung pumba tholaktuna ngasigi wakat mifam asi phambani mioi bagi hakhongaung na bagi saktamna afaba lengak ama leire haiba utpayaroi afaba lengak ama thamna bahona bada japmana ba minute ama yengfam thoi ngasigi lengak na afaba lengak ama leire haina lauriba asi jinda lauba khak ohaningde thabok oina utpiyu maduna Leipak miyamna thagat nagani VDF singna matam kuinadagi tanuna lakpa demand sing maru oina makhoigi thagi khusumal hengat pinaba tha tara humdoigi honorarium sabinaba service ki RR sembinaba tonganba battalion lingbinaba service book sembiba pension system thambinaba amadi aranba ama taurubagi khudakta service tagi lokthokpagi mahut inquiry tawbinaba haiba demand kaya ama government asida taksanuna lakpa du demand ama fawba ngasi lengakna pithoknaba khanna bidana tumina matam sangna namsenduna thambibadu yaningdaba Fongdoktuna wakat mifam adu sinbani haina wakat mifam aduda saru yakiba singna fongdokhi masida lengak na mioi bagi minungsi khalaga amadi mioi bagi hingbagi hak masak khangna VDF singna taliba demand sing asi pithok piduna amadi wakat mayam asi ngasi ge lengak na khanbi dragadi masidagi hena akan ba khongjang kaya ama All Manipur gi oina Guardian Association na lengak asi gi mathakta changsalakpada district asi gi su mapung fana hanba laitana sagotkani haina khongjang loi singna fongdokhi Civil organization Maira Paibi Lup Singh nasu mating pangbiu loinana masigi makha tarakpada tholakpa afafatagi teksak pumba ngasigi lengak na pugadabani haina checksing wa thamki Hanba face ki oina Langmaidong Tokpaching Bisnupur Laimaram Nambol Nauremda African Swine Fever ASF ki laichetna awa anata horaba piggery farmers singidamak Manipur Progressive Piggery Farmers Association da tengbang birakpa sengi matenga loinana ngasi MAPPFA gi executive member singna yum kontra humdoi da chatuna okon sing da sodium hypochlorite bleaching powder lime powder sing saithokpa kapthokpa tawduna leina asibu maru fangna muthatnaba pandam da association asina changsinba hokre
Ngasi Relief Center for the Welfare of Differently Abled Persons Manipurna Tezpur University Asanga Haukiba Lising Ani Kunmathoigi December da mau sign tong nakiba matung inna prosthetic hand kusemgi kuts asaba haiba trial asi punna lising ani kunmathoigi December da mioi taret ki trial tauki makha chatharakba oina ngasi second round dagi clinical trial pangthokpaga loinana prosthetical hand kusana kre haiba second round dagi clinical trial adu MG Avenue da laiba hotel yaifabada pangthoki ngasigi clinical trial prosthetic hand adu MD Abdul Wahid ta center asigi media advisor Ningombam Amadi program coordinator KH Premita ga loinana Amlan Jyoti Kalia PhD research scholar Electronics and Communication Engineering Tezpur University Saruyaki Haiba trial asi Tezpur University ge academic study clinical trial of EMG control prosthetic hand enriched embedded systems and robotics laboratory Tezpur University Assam Innovation Hub Foundation for Robotics Technology Innovation Hub IIT Delhi DSD Government of India gi makhada pangthokpani ngasi Jiribam district ki manung channa kadam talada leiba power grid da friendly environmental various few Jiribangi ahum suba mapok kumon thoram uchar thaduna pangthokre thoram aduda punna uchar nifu thaki u thabaga mari leinana few gi vice president KSIs Dayabantana lakadaba matamdasu miyangi thogal tauba ngamba oijage haina phongokhi Chandel district ki Kapam village dagi Dr. Ruel Mohenpa Filia Goro Amasung Indrani Chinirbu Lifetime Gospel Ministry da ordain taukre. Makoi ahungi ordination program ama ngasi Kapam Baptist Church da pangtokre. Thoram aduda Moyo Naga Baptist Church Association MYNBA gi Executive Secretary Dr. NG Koningthung Kapam Baptist Church ki Pastor Reverend Dr. Adoration Khartu Atay Thau Pubasing MYNBA gi Mioy Sing Tongan ba Church Sing gi Pastor Sing Kapam Village ki Chief SB Borfa Moyon Village Authority Member Sing Khunja Sing na saru yakhi ngasi gi thoram aduda Presiding Minister Oikiba Moyon Naga Baptist Church Association Ordination Committee ki Chairman Reverend Dr. Longam Charana Dr. Ruel Mohenpa Filia Ngoro Amadi Indrani Chinirbu Lifetime Gospel Ministry da ordain tauki Makoi ahum asi Kapam Baptist Church na recommend taurakpadagi Moyon Naga Baptist Church Association na ordain tauki bani hairi Manipur da haukiba pung kunmari da COVID positive oiba mioi humfu taret thengna kre active case chahunga kun yaure haiba matam asida mioi amata laikhidaba dagi pau leite mioi kunmanga na badagi fagat ki ngasi gi positive oibagi chang tara humdoi da spek taru oiki Union Health Ministry gi data gi matung ina India da hokiba pung kunmari asida nauna COVID-19 positive oiba mioi listing kunga chamaga kontrama panthengna kre listing tarataruk chamriga marifu nithoina laina asida ge fagatki amadi mioi kontrani pana laikhidre masiga tharaga haujik faubada laichat asina maram oiraga laikhidaba migi masing punna lak manga ga listing kun manga changa yankhai taret oikibaga loinana haujik India da COVID na duna leiba migi masing na lak ama listing kuntrani thoi supna vutara taruk oiri positivity rate na chada mga dasbik ama sino oiki ama song fagatpagi chang na chada marifutara nipan chada nifu mapan oiki
All Manipur Football Association na sinduna takyelda leiba Sai Complex da chathariba ahanba North East Women's Football League lising ani kunithoy gi ngasi sanakiba ahanba match da Assam Rhinos na Mizoram Black Bears pu panjin ahum sinoda thoikre. Assam Rhinos ki goal ahumak Pakila Boron na chanki ani suba match da Sikkim Pandas na Meghalaya Leopards pu Panjil ama sinoda maiti papikre. Sikkim Pandas ki amata ngairaba goal adu nauchana chanki. Manipur Cricket Association gi mityeng makada PCC Mayai Koibi amadi PTRC Patsoi Part 4 anina yumbu oiduna chathariba ahanba MNCA under Taramari Boys Tournament lising ani kunmathoi kunithoi gi ngasi PCC ground sanakiba match da PTRC Patsoi Part 4 na MPA Thaunau Zambu wicket mangada thoikre. Toss gamduna PTRC na fielding tauki aduga MPA na hana batting tawduna apiba over kuntrada wicket taret turaga punna run chamaga yankhani thoi lauki madugi paukhumda PTRC na over kun ball mangada wicket manga turaga target yawba ngamki ngasi sanakiba match aduda PTRC gi Salam Richina ball kuntra tarukta run nifu manga yeiraga wicket ama loduna man of the match taki hayeng trauga PTCC thenagani. Sorok Atingbi Youth Club SAYC na sinduna Hilhut Manning Lekai Community Hall da tha asigi tang ahumdagi hauna kangkhut nipana saruk yaduna chathariba first Hinkat GP Mixed Kang Tournament lising ani kunithoi jiribamgi ngasi sanakiba match da Ichel Club Dibong amadi Hinkat GP Kangkhut team ani na sanaki Hilgat GP Kangkhut na toss ngamduna maikai Khaki aduga Ichel Club Dibong na kang kapa hoki apiba matamda Ichel Club Dibong na Hilgat GP Kangkhut pu panjal tarani thoi tarada maitiba piki ngasigi match asida M Kiran na umpire oiki hayengi match da YLC Dibong Khunauga Ima Kangkhut Kasarga sanagani. Aroibada maru eba pau amakahanna Manipur ke Chief Minister and Birena District Tara Tarukta Khelo India Center amamam sananaba lupa lak mga gi check khusin nakre. Yum da vaccine kapiyu haiduna chatlawa faubada Manipur da vaccine